ꯃꯥꯂꯦꯝ ꯑꯁꯦ ꯑꯃꯝꯕꯇꯅ ꯀꯨꯞꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄ ꯃꯇꯝ ꯌꯧꯔꯛꯂꯦ ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯨꯊꯣꯔꯛꯂꯣ ꯏꯅꯤꯡꯊꯧ ꯅꯨꯄꯤꯗꯨ ꯃꯁꯤꯗ ꯂꯩꯖꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯑꯔꯣꯏꯕ ꯆꯥꯛꯊꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯅꯤꯡꯊꯧꯅ ꯄꯥꯝꯖꯕ ꯋꯥꯈꯜ ꯁꯣꯟꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯇꯩ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯊꯪꯗ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯅꯠꯇꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯛꯊꯥꯛ ꯂꯩꯇ꯭ꯔꯦ ꯏꯌꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩꯒꯤ ꯐꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯎ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯕ ꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯅꯥꯏ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯈꯔ ꯋꯥꯅ ꯊꯣꯛꯂꯅꯤ ꯏꯌꯥ ꯋꯥꯡꯕ꯭ꯔꯦꯟ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐꯝꯗ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯀꯅꯤ ꯋꯥꯁꯛꯂꯝꯕ ꯅꯨꯄꯥꯗꯨꯔꯥ ꯃꯥꯅꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯌꯨ ꯑꯃꯨꯖꯥꯎ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛ ꯀꯌꯥꯝ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯅꯣ ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯛꯄꯁꯤꯡꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯦꯟꯖꯥꯝꯕ ꯀꯧꯕ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯂꯣꯛꯄ ꯆꯤꯡꯒꯤ ꯅꯤꯡꯊꯧ ꯍꯦꯟꯖꯥꯝꯕꯁꯨ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯔꯤꯕ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯏꯌꯥ ꯃꯗꯨ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯆꯠꯂꯨ ꯅꯪꯅ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯧ ꯃꯁꯤ ꯋꯥꯁꯥꯕꯩꯒꯤ ꯌꯥꯊꯪꯅꯤ ꯆꯠꯂꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯃꯔꯨꯞ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯏꯇꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯅꯤ ꯃꯔꯨꯞ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯗꯤ ꯂꯥꯟꯖꯗꯕꯅꯤ
ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯆꯤꯡꯂꯦꯟ ꯁꯅꯥꯗꯤ ꯃꯔꯧ ꯂꯩꯕꯅꯤ ꯃꯍꯥꯛꯄꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯍꯜꯂꯣꯏꯁꯤ ꯍꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯪ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯛꯀꯅꯨ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯊꯅꯝꯂꯒ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯨ ꯂꯥꯟꯃꯤ ꯃꯆꯥ ꯁꯥ ꯑꯩ ꯁꯦꯅꯥꯄꯇꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯪꯅ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯏꯅꯤꯡꯊꯧ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯍꯥꯠꯈꯤꯕꯅꯤ ꯏꯅꯤꯡꯊꯧ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜꯗ ꯅꯪꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕ ꯀꯅꯥꯅ ꯍꯥꯠꯈꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯋꯥꯡꯕ꯭ꯔꯦꯟ ꯏꯈꯨꯠꯃꯛꯅ ꯂꯣꯏꯁꯤꯟꯈꯤꯕꯗꯨ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯀꯥꯎꯒꯅꯨ ꯅꯪꯅ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯒꯨꯟ ꯃꯨꯟꯅ ꯈꯪꯉꯤ ꯉꯁꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯦ ꯃꯄꯨ ꯄꯥꯟꯗꯅ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯂꯥꯟꯃꯤ ꯁꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯈꯣꯏꯅ ꯑꯊꯤꯡꯕ ꯊꯝꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃꯁꯨ ꯂꯧꯅꯝ ꯍꯩꯕ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯡꯗ ꯊꯨꯔꯕꯀꯣ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯆꯤꯡꯂꯦꯟ ꯁꯅꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯂꯥꯟꯃꯤ ꯁꯥ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯅꯈꯣꯏ ꯆꯤꯡꯂꯦꯟ ꯁꯅꯥꯕꯨ ꯊꯤꯡꯒꯅꯨ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯂꯥꯟꯃꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯆꯤꯡꯂꯦꯟ ꯁꯅꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯒꯤ ꯇꯁꯦꯡꯅ ꯈꯟꯕꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯂꯥꯟꯃꯤ ꯁꯥ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯑꯁꯥꯎꯕ ꯐꯥꯊꯔꯣ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯑꯩꯅ ꯄꯤꯕ ꯌꯥꯊꯪꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯂꯣ Tachau, hauꯒꯠꯂꯣꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯅꯥꯎ ꯇꯥꯆꯧ ꯑꯩ ꯍꯩ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯍꯩ ꯈꯔ ꯊꯤꯔꯨꯁꯂꯣ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯗꯨ ꯏꯄꯟ ꯀꯩꯃꯤꯅ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯅ ꯏꯄꯟ ꯀꯩꯃꯤꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯁ ꯇꯥꯆꯧ ꯅꯪ ꯁꯤꯗꯤ ꯇꯜꯂꯦꯍꯦ ꯈꯥꯝꯅ ꯆꯠꯀꯗꯣꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯁꯪ ꯑꯁꯤꯒꯤ ꯃꯅꯤꯡꯗꯅꯦ ꯍꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯦ ꯑꯗꯨꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯁ ꯄꯥꯟꯊꯣꯏꯕ ꯅꯪ ꯁꯤꯗꯤ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯥꯔꯗꯤ ꯍꯩ ꯈꯨꯟꯕꯤꯅꯕ ꯂꯩꯔꯔꯣꯏ ꯅꯪ ꯑꯣꯏꯅ ꯀꯥꯈꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯄꯥꯟꯊꯣꯏꯕ ꯍꯦ ꯑꯉꯥꯡ ꯃꯆꯥꯅꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯉꯥꯡ ꯃꯆꯥ ꯑꯅꯤꯁꯦ ꯀꯌꯥꯗ ꯁꯛ ꯇꯥꯈꯠꯂꯤꯕꯅꯣꯅꯦꯁꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ
ꯑꯩꯒꯤ ꯃꯤꯡ ꯑꯃꯨꯖꯥꯎ ꯀꯧꯏ ꯑꯩ ꯋꯥꯁꯥꯕ ꯀꯧꯕ ꯑꯃꯝꯕ ꯇꯥꯏꯕꯪꯒꯤ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯃꯨꯟꯕ ꯂꯥꯛꯄꯅꯤ ꯑꯦ ꯇꯥꯆꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯆꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯑꯣꯏꯖꯥꯠꯂꯣ ꯍꯥꯏꯌꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯗꯨ ꯀꯅꯥꯅꯣ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯗꯨꯔꯥ ꯍ ꯅꯈꯣꯏ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯎꯊꯛꯇ ꯄꯥꯜꯂꯤꯕ ꯍꯩꯁꯦ ꯍꯦꯛꯂꯝꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯈꯔ ꯑꯝꯇ ꯍꯦꯛꯄꯤꯔꯝꯃꯨꯕ ꯀꯔꯤ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯍꯩ ꯍꯦꯛꯂꯝꯃꯨ ꯍꯥꯏꯕ ꯏꯌꯥ ꯑꯉꯥꯡ ꯃꯆꯥ ꯑꯩꯁꯦ ꯅꯈꯣꯏꯅ ꯊꯧꯗꯥꯕ ꯌꯥꯕ ꯃꯤꯁꯛꯂꯥ ꯍꯥ ꯃꯔꯨꯞ ꯑꯗꯨꯉꯩ ꯏꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯉꯩ ꯃꯇꯝꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯒꯣꯟꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯔꯤꯉꯩ ꯃꯇꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯕ꯭ꯔꯦꯟꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯏꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕꯒꯤ ꯊꯋꯥꯏ ꯂꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯔꯦꯝꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯡꯕ꯭ꯔꯦꯟꯅ ꯅꯝꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯥꯛꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ ꯃꯥꯅꯤ ꯃꯔꯨꯞ ꯂꯩꯄꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯐꯠꯇ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯂꯥꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯁꯨ ꯊꯨꯈ꯭ꯔꯦ ꯉꯁꯤ ꯂꯩꯄꯥꯛ ꯑꯁꯤꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯑꯁꯦ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯏꯅꯤꯡꯊꯧ ꯋꯥꯡꯂꯦꯟ ꯍꯟꯕꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯪꯂꯤꯕ ꯑꯋꯥ ꯑꯅꯥ ꯑꯁꯦ ꯅꯪꯂꯝꯃꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃ ꯃꯄꯤ ꯃꯄꯥ ꯄꯥꯟꯗ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯂꯤꯕ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯑꯩꯒꯤ ꯑꯄꯣꯛꯄꯕꯨ ꯏꯈꯨꯔꯥ ꯋꯥꯡꯂꯦꯟ ꯍꯟꯕꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯋꯥꯡꯕ꯭ꯔꯦꯟ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯑꯋꯥꯕ ꯀꯌꯥ ꯅꯪꯂꯛꯂꯕꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯑꯩꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯐꯠꯇ ꯂꯧꯅꯝ ꯍꯩꯕ ꯆꯤꯡꯂꯦꯟ ꯁꯅꯥꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕ ꯑꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯏꯕꯨꯡ ꯍꯣꯏꯅ ꯅꯆꯟꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯃꯆꯥ ꯏꯕꯦꯝꯃ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯦꯝꯃꯒꯤꯗꯃꯛ ꯂꯦꯞꯂꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯍꯦꯟꯖꯥꯝꯕꯕꯨꯁꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯅꯠꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯈꯥꯡꯈꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯦ ꯅꯤꯄꯥ ꯅꯪ ꯀꯅꯥꯅꯣ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯔꯤꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄꯅꯣ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯋꯥꯁꯥꯕ ꯀꯧꯕ ꯑꯃꯝꯕ ꯇꯥꯏꯕꯪꯒꯤ ꯂꯨꯆꯤꯡ ꯄꯣꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯏꯅꯤ
ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯌꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯝꯐꯨꯗ ꯆꯪꯂꯛꯂꯒ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯨ ꯁꯥꯔꯤ ꯍꯦꯅꯤꯄꯥ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯂꯥꯟꯃꯤ ꯁꯥ ꯅꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯡꯂꯕꯁꯨ ꯋꯥꯁꯥꯕꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯌꯥꯔꯣꯏ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯋꯥꯁꯥꯕꯒꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯏꯃꯨ ꯅꯥꯏꯃꯨ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤ ꯃꯅꯥꯏꯁꯤꯡ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ